Welcome back guys. Mayambu koi Manipur Logical Trader channel asida tarap nokcheri. Ngasi koi channel asida yam anaiba content nama ai pudan laksari ko. Ado mayam ai matam khara gap lawzeru re mayam dagi ko. Adana mayam madugi damakta warau bidana bahijeri. Ado ai ngasi koi gi channel asida puri se koi trading view ko. Mayam trading view se dum khangam gani adugi matang da hype taksa ge tawban. Trading view gi da koi gi pro version se kamaina sizinaba yagada gi hebdo. Adu mayam da ngasi taksage taktngi mangoi na ai kenum tang mayam dai uchage ko madudi aigi sigi channel sigi oiba yamna kanaraba section amadi yauri mayam sum uvida ko video khak thagat pranak sum khanba aina matam ama koigi aina learning tawringi matam duda aina thagat charpa aigi picture ko image khara dum thagat chai hoidi video na tabadum thagat chai ko aigi learning dum thagat chai hairiba sing adu kai hoidi yaugi haibdo ai haijage sigi koigi community hairiba section na sida yaubni koigi channel sigi ting yengsi mayam kai yaugi haibdo aduga mayamsu sigi kana base koi aigi subscriber sing nadi sigi community section ase uba phangani ko subscribe to the video mani yenga mazat khiba mi sing nadi kesu uba do phangwai da kana basing do lobio haibni mayam ko ada khoina aigi oiba thagat kadaba video sing den aduga aingonda lakpa learning mayam do ai comment tawra tawge then ai goinda yam humorous oiba pot khara khoigi trading khoigi trading gi mayam tawminari sing da su khoigi meme sing dum share tawnari ko ada siguma mayam se ai dum share tawje aduga amarom da aigi oiba learning kamaina ai learn tawge aina ai yauru course sing da kai tamak pano haibado ai sidum hakat chai ko aduga update sing leiba mayam do ai dum sidum thagat chai ado hairiba sing asigi kana ba sing asi ai mayam lobby geni ne khalli ko ada community section ne sangbiro aduga sida ina thagat seru mayam se kai no habda habetak pabiu chart nung kai thagat lakpani aduga mayam ai VS gi matang ko volume spread analysis gi matang da kitang haibiro ukotpiro haiba mayam am siyawi adugi matang da so aingonda then chart analysis to chart mayam am leiri hairiba sing do mathang manaw nain thagat jarke aigi sida so ai quiz kar tawi ko beginner sing do in quiz kar tawi karam opening time no chart pattern sida uji kari no ga haibdo ai sida loina mayam da tai aduga aina tamuba 50,000 pire 60,000 pire tamuba course sing ado aduda yawba haitare yawba koi course content sing do mayam da free de dum set tok pani sida aduna si hairiba kana basing ase lobio ai matung tab so ai mayam thagat jarke ne khalli adubu yeng ase mayam ko adu ngasi ini trading view gi matang da haibat pan basida trading view si mayam dum trader am oi tar dem sin harmony broker gi koi yawriba terminal sing ko then koi zero da yengu tam da chart chi yengba nungai ta ba khara yawri ko limitation khara dum thingna re aduna so trader sing nang yam sizna ba pot se kai no hai tar kadi akoi ai haijage si trading view hairib si mayam soidna thingna biram ga ni khalle ado yam nungai ta ba ma beginner am oin he thingna ba problem khara ai haijar ke ko me akoi gi sai wai sida ba sai wai sida advertisement ka tho ko advertisement se ai close tong no hona ba matam da som se pro version pai de pro version se lai na hona bi yu wan heta hai de adubu beginner am oi ka de kai dawi ai paisa se khara leite ko paisa se yamna pai dabnina kha tek tawraga tanjagi na khanba matam oibanina aduda ai invest tawbu haidi learning da bu paisa thada gadra do or aina sigumba haidi hayangwai kaigumba expand tor kanda ko scale up tor kanda tawbuni dubu hek hawgalakpa matamda di ngamde ko maduda ngamda bane sigumba se kamain tawraga season ge free de season be ya kadagi haibdo maduni aina tak to si trading view sida koina volume profile ga hairiba miyam sa free de loi sina biya edu nongma matang saba topic ama lokhat jaraka edu madu giri tok jarake adu ngasi ge oine ai sida yauriba advertisement se thok tri se kamaina no advertisement yaram de nang ide kamain ta wino gaina hangak ke economy sa ado ai haijage sigi sida extension nam hapsai ga chrome ge be extension nam happy tamyam ubiram gani ko sida ai sigi extension de yeng biyo mem ko sida trading view no ads na ma yawe ko hairiba sa sigi algo se karigumba mayam pambi taragadi kogi no ad haitare advertisement yaudaba sigi algo se pambi ba taragadi comment ta haipetang sumaini irum trading view pro haina tar pro hada view adaga khwaide yamba comment khankat saraga ai adumadu free de pizage ko ada free de loi piba budi yai ai ngonda contact adum tar adubu khwaide yamba comment sing ge haidi comment sing da like tok pa khwai yam mi sing da
ꯑꯗꯨ ꯑꯩ ꯑꯗꯨꯗ ꯐ꯭ꯔꯤꯗ ꯄꯤꯖꯒꯦ ꯃꯌꯥꯝ ꯑꯗꯨ ꯉꯁꯤꯒꯤ ꯒꯤꯞ ꯑꯋꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯑꯜꯒꯣꯗꯣ ꯄꯤꯖꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯅꯠꯇꯕꯤꯗꯀꯣ ꯃꯌꯥꯝꯁꯦ ꯑꯝꯇ ꯅꯠꯇꯕꯤꯗ ꯑꯜꯒꯣꯒꯨꯝꯕ ꯍꯥꯞꯄꯁꯦ ꯑꯦꯛꯁꯇꯦꯟꯁꯟꯗ ꯍꯥꯞꯄꯁꯦ ꯑꯩ ꯍꯩꯔꯔꯣꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨ ꯀꯩꯅꯣ ꯇꯧꯁꯤꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯁꯤꯖꯤꯟꯅꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ ꯃꯗꯨꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯗꯨ ꯌꯦꯡꯁꯤ ꯀꯔꯝꯕ ꯄ꯭ꯂꯦꯠꯐꯣꯝꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯗꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯣꯏꯕꯐꯥꯎꯇꯪꯗꯤ ꯌꯦꯡꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯈꯪꯉꯣꯏꯀꯣ ꯑꯗꯣ ꯀꯥꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯩ ꯍꯥꯟꯅ ꯍꯥꯏꯖꯒꯦꯀꯣ ꯀꯥꯟꯅꯕꯁꯤꯡ ꯀꯩ ꯀꯥꯟꯅꯕ ꯂꯩꯒꯦ ꯍꯥꯏꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯀꯣ ꯑꯗꯨꯝ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯁꯤ ꯀꯂꯔꯕꯨꯗꯤ ꯆꯦꯟꯖ ꯇꯧꯋꯦ ꯑꯗꯨꯕꯨ ꯃꯥꯟꯗꯤ ꯃꯥꯟꯅꯩꯀꯣ ꯑꯌꯥꯝꯕ ꯌꯦꯡꯉꯨꯅꯦ ꯃꯦꯝ ꯀꯦꯟꯗꯜꯒꯤ ꯃꯑꯣꯡꯗꯒꯤ ꯀꯩꯗꯒꯤ ꯗꯦꯟ ꯑꯩꯅ ꯀꯦꯟꯗꯜ ꯑꯇꯣꯞꯄ ꯍꯥꯞꯅꯤꯡꯉꯦ ꯍꯣꯂꯣ ꯀꯦꯟꯗꯜꯕꯨ ꯍꯥꯞꯅꯤꯡꯉꯦ ꯀꯥꯒꯤ ꯍꯥꯞꯅꯤꯡꯉꯦ ꯄꯣꯏꯟ ꯑꯦꯟ ꯐꯤꯒꯔ ꯍꯥꯞꯅꯤꯡꯉꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯔꯤ ꯄꯣꯠꯅꯤ ꯌꯥꯏꯀꯣ ꯁꯦ ꯑꯗꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗ ꯁꯤ ꯀꯦꯟꯗꯜꯕꯨ ꯍꯥꯞꯀꯦꯔꯥ ꯗꯦꯟ ꯑꯗꯨꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯥꯔꯕꯨ ꯍꯥꯞꯀꯦꯔꯥ ꯍꯥꯞꯅꯤꯡ ꯀꯨꯁꯤ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯕꯅꯤ ꯁꯤ ꯁꯤꯗꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗ ꯌꯥꯎꯕꯗꯣ ꯂꯣꯏ ꯑꯣꯏꯔꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯀꯦꯟꯗꯜ ꯑꯗꯨꯝ ꯊꯝꯖꯔꯒꯦ ꯑꯗꯨꯒ ꯌꯦꯡꯁꯤ ꯑꯃꯨꯛꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯀꯦꯇꯔꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗ ꯏꯟꯗꯤꯀꯦꯇꯔ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯄꯦꯗ ꯚꯔꯖꯟ ꯁꯤꯖꯤꯟꯅꯗꯕ ꯀꯥꯡꯕꯨꯁꯤꯡ ꯈꯪꯕꯤꯔꯝꯒꯅꯤ ꯏꯟꯗꯤꯀꯦꯇꯔ ꯀꯌꯥꯃꯨꯛ ꯍꯥꯞꯄ ꯌꯥꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯣ ꯏꯟꯗꯤꯀꯦꯇꯔ ꯀꯌꯥꯃꯨꯛ ꯍꯥꯞꯄ ꯌꯥꯒꯗꯒꯦꯁꯦ ꯑꯩꯈꯣꯏꯅ ꯏꯟꯗꯤꯀꯦꯇꯔꯁꯦ ꯑꯍꯥꯟꯕ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯣ ꯚꯔꯖꯟꯁꯦ ꯂꯩꯗ꯭ꯔꯤ ꯑꯩ ꯄ꯭ꯔꯣ ꯚꯔꯖꯟꯁꯦ ꯂꯩꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩ ꯏꯟꯗꯤꯀꯦꯇꯔ ꯀꯌꯥꯃꯨꯛ ꯍꯥꯞꯄ ꯌꯥꯒꯦ ꯑꯍꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯍꯨꯝꯗꯩ ꯍꯦꯟꯕꯗꯤ ꯌꯥꯗꯦ ꯑꯍꯨꯝꯗꯩ ꯍꯦꯜꯂꯛ ꯇꯥꯔꯒꯗꯤ ꯄ꯭ꯂꯁ ꯑꯃ ꯍꯥꯞꯄ ꯌꯥꯏ ꯑꯃꯁꯦ ꯀꯩꯅꯣ ꯚꯣꯂꯨꯝ ꯍꯥꯞꯄ ꯌꯥꯏꯀꯣ ꯚꯣꯂꯨꯝ ꯍꯥꯏꯕꯁꯦ ꯁꯤ ꯏꯟꯗꯤꯀꯦꯇꯔ ꯆꯤꯡꯗꯦꯅ ꯃꯣꯏꯅ ꯍꯥꯏ ꯑꯗꯨꯅ ꯑꯍꯨꯝ ꯄ꯭ꯂꯁ ꯑꯃ ꯍꯥꯏꯗꯤ ꯚꯣꯂꯨꯝ ꯌꯥꯎꯔꯒ ꯃꯔꯤ ꯍꯥꯞꯄ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯍꯦꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯒꯤ ꯄ꯭ꯔꯣ ꯚꯔꯖꯟ ꯂꯧꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏꯅ ꯍꯥꯏꯔꯛꯑꯅꯤ ꯄ꯭ꯔꯣ ꯚꯔꯖꯟ ꯂꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯀꯩꯗꯧꯒꯅꯤ ꯑꯩꯈꯣꯏꯒꯤ $20 ꯇꯤꯡꯒꯅꯤ ꯗꯦꯟ $30 ꯇꯤꯡꯕ ꯑꯗꯨꯝ $60 ꯇꯤꯡꯕ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯃꯥꯏ ꯄ꯭ꯔꯥꯏꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯃꯣꯏ ꯗꯣꯂꯔꯗ ꯁꯥꯕꯅꯤ ꯑꯗꯨꯝ ꯆꯥꯎꯕꯅꯤꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯇꯤꯡꯉꯣꯏꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯁꯁꯇꯥ ꯍꯥꯏꯇꯥꯔꯦ ꯕꯤꯒꯤꯅꯔ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯈꯔ ꯑꯍꯣꯡꯕ ꯈꯔ ꯊꯤꯕ ꯇꯥꯕꯅꯤꯀꯣ ꯐ꯭ꯔꯤꯗ ꯇꯧꯕ ꯌꯥ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯀꯣ ꯍꯣꯏ ꯐ꯭ꯔꯤꯗ ꯐꯪꯕ ꯁꯟꯁꯦ ꯃꯌꯥ ꯌꯥꯎꯗꯦꯗꯤ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯁꯤꯗꯤ ꯃꯌꯥ ꯌꯥꯎꯕ ꯁꯟꯅꯤꯀꯣ ꯐ꯭ꯔꯤꯗ ꯄꯤꯔꯛꯄ ꯁꯟꯁꯦ ꯃꯌꯥ ꯌꯥꯎꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥ ꯌꯥꯎꯕ ꯁꯟꯅꯤ ꯃꯌꯥꯝ ꯚꯦꯂꯨ ꯂꯩꯇꯦꯗꯗꯤ ꯂꯧꯕꯤꯒꯅꯨꯀꯣ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯩꯀꯩ ꯐꯤꯆꯔꯁꯦ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕꯁꯤ ꯌꯦꯡꯁꯤꯀꯣ ꯏꯟꯗꯤꯀꯦꯇꯔꯁꯦ ꯑꯩꯈꯣꯏ 5ꯗ ꯍꯦꯟꯕ ꯌꯥꯔꯦꯕ ꯍꯥꯏꯗꯤ 10 ꯍꯥꯞꯀꯦꯔꯥ 20 ꯍꯥꯞꯀꯦꯔꯥ 50 ꯍꯥꯞꯀꯦꯔꯥ ꯍꯥꯞꯅꯤꯡ ꯀꯨꯁꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗ ꯌꯥꯎꯔꯤꯕ ꯏꯟꯗꯤꯀꯦꯇꯔ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯞꯅꯤꯡ ꯀꯨꯁꯤ ꯍꯥꯞꯄ ꯌꯥꯔꯅꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇ ꯂꯩꯔꯔꯣꯏꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯋꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯜꯇꯤꯄꯜ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯧꯕ ꯑꯃ ꯂꯩꯌꯦꯀꯣ ꯍꯥꯏꯗꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯍꯥꯏꯗꯤ ꯃꯈꯟ ꯃꯈꯟ ꯃꯇꯝ ꯀꯦꯟꯗꯜꯁꯤꯡꯁꯤꯒꯤ ꯃꯇꯝꯁꯦ ꯃꯈꯟ ꯃꯈꯟ ꯌꯦꯡꯉꯒ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯡꯕꯨ ꯈꯔ ꯂꯩ ꯍꯥꯏ ꯏꯟꯇ꯭ꯔꯥꯗꯦꯒꯨꯝꯕ ꯁ꯭ꯀꯦꯜꯄꯤꯡ ꯇꯧꯕ ꯃꯇꯝꯗꯁꯨ ꯃꯜꯇꯤꯄꯜ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯦꯅꯥꯂꯥꯏꯁꯤꯁ ꯆꯪꯕ ꯌꯥꯝ ꯌꯥꯎꯏꯀꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯤꯟꯗꯣꯁꯦ ꯑꯃ ꯑꯅꯤ ꯌꯦꯡꯅꯤꯡꯉꯛꯄ ꯌꯥꯎꯏ ꯑꯃꯗ ꯅꯤꯐꯇꯤ ꯌꯦꯡꯉꯒ ꯑꯃꯅ ꯕꯦꯡ ꯅꯤꯐꯇꯤ ꯌꯦꯡꯅꯤꯡꯉꯛꯄꯁꯨ ꯌꯥꯎꯏ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯍꯥꯡꯉꯒ ꯑꯃꯅ ꯅꯤꯐꯇꯤ ꯕꯦꯡ ꯅꯤꯐꯇꯤ ꯏꯟꯗꯤꯌꯥ ꯕ꯭ꯔꯤꯛꯁ ꯌꯦꯡꯅꯤꯡꯉꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯩ ꯑꯩꯈꯣꯏ ꯇ꯭ꯔꯦꯗꯔꯗꯨꯒꯤ ꯃꯨꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯞ ꯃꯌꯥꯝ ꯑꯃ ꯊꯣꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗꯗꯤ ꯁꯤꯒꯤ ꯇꯦꯞ ꯑꯃꯁꯤꯗꯩ ꯍꯦꯟꯅ ꯑꯦꯛꯁꯇꯦꯟ ꯇꯧꯕꯁꯤ ꯌꯥꯒꯟꯗꯦ ꯍꯥꯏꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯀꯩꯗꯧꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯑꯦꯛꯁꯇꯦꯟ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯅ ꯀꯩ ꯍꯥꯏꯔꯛꯀꯅꯤ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯅꯤꯀோ ꯄ꯭ꯔꯣ ꯚꯔꯖꯟ ꯂꯧꯕꯤꯌꯨ ꯍꯥꯏꯔꯛꯀꯅꯤꯕ ꯑꯗꯨꯕꯨ ꯕꯤꯒꯤꯅꯔ ꯑꯣꯏꯔꯤꯉꯩꯗꯗꯤ ꯄ꯭ꯔꯣ ꯚꯔꯖꯟꯁꯦ ꯂꯧꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯤ ꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯈꯣꯏ ꯎꯂꯩ ꯄꯥꯂꯩ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯄ꯭ꯔꯣ ꯚꯔꯖꯟ ꯁꯤꯖꯤꯟꯅꯅꯕ ꯌꯥꯅꯕ ꯃꯑꯣꯡꯗꯅꯤ ꯑꯩꯅ ꯍꯥꯏꯖꯔꯛꯀꯗꯧꯕꯁꯤ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯆꯥꯔꯠꯁꯦ ꯃꯈꯟ ꯃꯈꯟ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯍꯥꯏꯗꯤ ꯏꯁꯀ꯭ꯔꯤꯟ ꯑꯃꯗ ꯆꯥꯔꯠ 3 ꯊꯣꯛꯄꯁꯨ ꯌꯥꯏ 4 ꯊꯣꯛꯄꯁꯨ ꯌꯥꯏ 9 ꯊꯣꯛꯄ ꯌꯥꯏꯀꯣ 9 ꯊꯣꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣ ꯚꯔꯖꯟꯗ ꯌꯦꯡꯗꯣꯏꯁꯦ ꯑꯍꯥꯟꯕꯒꯤ ꯄ꯭ꯔꯥꯏꯁꯤꯡꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤꯗꯗꯤ ꯑꯃꯈꯛ ꯊꯣꯛꯄ ꯌꯥꯅꯦꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯁꯨꯕ ꯀꯦꯇꯦꯒꯣꯔꯤ 2 ꯊꯣꯛꯄ ꯌꯥꯕ ꯌꯥꯎꯏ 3ꯗ ꯍꯦꯟꯒꯠꯂꯛꯄ 5 ꯊꯣꯛꯄ ꯌꯥꯕ 9 ꯊꯣꯛꯄ ꯌꯥꯕ ꯀꯥꯏꯁꯦ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯣ ꯄ꯭ꯂꯁ ꯀꯥꯏꯅ ꯄ꯭ꯔꯣ ꯄ꯭ꯂꯁꯀꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯗꯨ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐ꯭ꯔꯤꯗ ꯑꯝꯇ ꯐꯪꯗꯦꯕ ꯁꯤꯗꯒꯤ ꯍꯧꯔꯒ ꯁꯦꯀꯦꯟ ꯀꯦꯇꯦꯒꯣꯔꯤꯗꯒꯤ ꯍꯧꯔꯒ ꯐ꯭ꯔꯤꯗ ꯑꯝꯇ ꯐꯪꯗꯦꯕ ꯄꯩꯁꯥ ꯊꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗꯗꯤ ꯄꯩꯁꯥ ꯊꯤꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯗꯨꯝ ꯑꯩ ꯁꯤꯗ ꯋꯤꯟꯗꯣꯁꯦ ꯀꯌꯥ ꯊꯝꯃꯨꯒꯦ ꯃꯌꯥꯝ 3 4 ꯊꯝꯕ ꯌꯥꯅꯤꯀꯣ ꯌꯦꯡꯁꯤꯀꯣ ꯌꯥꯕ꯭ꯔꯥꯅ ꯌꯥꯔꯒꯗꯤ ꯃꯌꯥꯝ ꯃꯦꯖꯤꯛꯀꯤ ꯇꯥꯏꯞꯇ 9 ꯊꯝꯍꯧꯕ ꯌꯥꯏꯁꯦ ꯃꯁꯤ 9 ꯊꯣꯛꯂꯛꯑꯦꯀꯣ ꯃꯌꯥꯝ 9ꯁꯤꯗ ꯑꯩꯒꯤ ꯏꯁꯀ꯭ꯔꯤꯟꯁꯦ ꯄꯤꯛꯄꯅꯤꯅ
ꯌꯥꯝ ꯐꯖꯅꯗꯤ ꯎꯗ꯭ꯔꯦꯀꯣ ꯃꯈꯟ ꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯆꯦꯟꯖ ꯇꯧꯒꯦ ꯁꯤꯒꯤꯁꯤꯗ ꯑꯩꯒꯤ ꯏꯟꯗꯤꯀꯦꯇꯔ ꯑꯃ ꯍꯥꯞꯆꯟꯒꯦ ꯁꯣꯝꯗꯅ ꯏꯟꯗꯤꯀꯦꯇꯔ ꯑꯃ ꯍꯥꯞꯆꯟꯒꯦ ꯍꯥꯞꯄ ꯃꯇꯝꯗ ꯂꯣꯏ ꯌꯥꯕ ꯗꯦꯟ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯦ ꯑꯩ 30 ꯃꯤꯅꯤꯠꯀꯤ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ ꯑꯩ ꯁꯤꯗ ꯌꯦꯡꯉꯣ 1 ꯑꯋꯥꯔꯒꯤ ꯑꯣꯏꯍꯟꯒꯦꯒ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯁꯤꯗꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯑꯣꯏꯍꯟꯒꯅꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ 4 ꯑꯋꯥꯔꯒꯤ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯌꯥꯕ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯕ ꯌꯥꯏ ꯑꯁꯤ ꯌꯥꯝ ꯌꯥꯝꯃꯟꯈ꯭ꯔꯦ ꯁꯣ ꯑꯩ ꯌꯥꯝꯕꯁꯤꯗꯤ ꯀꯣꯛ ꯉꯥꯎꯔꯅꯤ ꯑꯩ ꯑꯍꯨꯝꯈꯛ ꯇꯧꯒꯦꯒ ꯍꯥꯏꯔꯁꯨꯀꯣ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯁꯦꯝ ꯑꯍꯨꯝꯈꯛꯁꯤꯗ ꯑꯩꯅ ꯑꯃꯅ ꯑꯍꯥꯟꯕꯗ ꯁꯤꯁꯤꯅ ꯀꯩꯗꯧꯏ ꯑꯩ 1 ꯑꯋꯥꯔ ꯊꯝꯃꯒꯦ ꯃꯊꯪꯒꯤꯁꯤꯗ ꯑꯩ 4 ꯑꯋꯥꯔꯃꯨꯛ ꯊꯝꯒꯦ ꯍꯥꯏꯔꯕꯀꯣ 4 ꯑꯋꯥꯔꯃꯨꯛ ꯊꯝꯒꯦ ꯅꯠꯇ꯭ꯔꯒ ꯂꯥꯁꯀꯤꯁꯤꯗ ꯑꯩ ꯁꯤꯅ 1 ꯗꯦ ꯑꯃꯨꯛ ꯊꯝꯒꯦ ꯁꯤ ꯍꯥꯏꯗꯤ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝꯒꯨꯝꯕꯗ ꯑꯦꯟꯇ꯭ꯔꯤ ꯆꯪꯕ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗꯀꯣ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯔ ꯑꯃ ꯌꯦꯛꯄꯗ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯊꯣꯛꯄꯗꯣ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯣꯛꯀꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯃꯈꯟ ꯅꯩꯅꯕ ꯀꯥꯟꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗꯤ ꯑꯣꯏꯕꯅꯤꯀꯣ ꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯣꯟꯒꯤꯁꯤꯅ ꯑꯩꯒꯤ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯍꯜꯂꯒ ꯑꯇꯣꯞꯄ ꯇꯥꯏꯝ ꯐ꯭ꯔꯦꯝꯁꯤꯡꯗꯒꯤ ꯀꯟꯐꯔꯃꯦꯁꯟ ꯂꯧꯕ ꯌꯥꯕꯒꯤ ꯃꯑꯣꯡꯗꯣ ꯀꯥꯏꯗ ꯌꯥꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯤꯇꯤ ꯕꯦꯡ ꯊꯣꯛꯂꯛꯑꯦ ꯁꯣꯝꯅ RT ꯊꯣꯛꯂꯛꯑꯦꯀꯣ ꯑꯗꯣ ꯆꯞ ꯃꯥꯟꯅꯍꯟꯕ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯗꯤ ꯆꯦꯟꯖ ꯇꯧꯕ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯒꯤ ꯄ꯭ꯔꯣ ꯚꯔꯖꯟꯅꯦꯕ ꯃꯦꯝ ꯑꯗ ꯄ꯭ꯔꯣ ꯚꯔꯖꯟꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯏ ꯌꯨ ꯍꯦꯞ ꯇꯨ ꯄꯦ ꯃꯅꯤ ꯄꯩꯁꯥ ꯈꯔ ꯄꯤꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯄꯤꯗꯕꯤꯗ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅ ꯇꯧꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯍꯥꯏꯗꯤ ꯀꯔꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯗꯣꯏꯅꯣ ꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯐꯥꯏꯔꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯅꯦ ꯐꯥꯏꯔꯁꯀꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩ ꯁꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯒ ꯆꯞ ꯃꯥꯟꯅꯒꯅꯤꯀꯣ ꯑꯃꯔꯣꯝꯗ ꯑꯩꯒꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯒꯤꯁꯤꯗꯗꯤ ꯋꯥꯆ ꯂꯤꯁ ꯁꯦꯝꯕꯁꯦ ꯑꯅꯤꯗꯤ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯑꯃꯅ ꯔꯦꯠ ꯂꯤꯁ ꯍꯥꯏꯕ ꯑꯃ ꯂꯩ ꯅꯪꯒꯤ ꯅꯣꯔꯃꯦꯜ ꯋꯥꯆ ꯂꯤꯁ ꯑꯃꯒ ꯁꯤ ꯑꯅꯤꯁꯤꯗꯤ ꯍꯦꯟꯕꯗꯨ ꯌꯥꯗꯦ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯅꯪꯅ ꯁꯦꯝꯅꯤꯡ ꯀꯨꯁꯤ ꯂꯤꯁꯤꯡ ꯁꯦꯝꯒꯦꯔꯥ ꯆꯥꯝꯃ ꯁꯦꯝꯒꯦꯔꯥ ꯑꯗꯨꯝ ꯁꯦꯝꯅꯤꯡ ꯀꯨꯁꯤ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯌꯥꯝ ꯀꯥꯟꯅꯕ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯤꯇꯤꯗ ꯁꯥꯟꯅꯕ ꯀꯥꯡꯕꯨꯒꯤ ꯌꯥꯝ ꯀꯥꯟꯅꯕ ꯄꯣꯠ ꯑꯃ ꯂꯩ ꯁꯤꯗ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯃꯌꯥꯝ ꯁꯦꯛꯇꯔ ꯂꯩꯀꯣ ꯅꯤꯐꯇꯤ ꯕꯦꯡꯀꯤ ꯁꯦꯛꯇꯔ ꯂꯩ ꯅꯤꯐꯇꯤ ꯀꯣꯃꯣꯗꯤꯇꯤ ꯁꯦꯛꯇꯔ ꯂꯩ ꯅꯤꯐꯇꯤ ꯑꯣꯇꯣ ꯁꯦꯛꯇꯔ ꯂꯩ ꯁꯦꯛꯇꯔ ꯃꯌꯥꯝꯁꯦ ꯁꯤꯒꯤꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗ ꯌꯥꯎꯅꯤꯀꯣ ꯍꯥꯏꯗꯤ ꯅꯤꯐꯇꯤ ꯏꯅꯔꯖꯤꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯑꯣꯏꯕ ꯌꯦꯡꯉꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯐꯇꯤ ꯏꯅꯔꯖꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯆꯥꯔꯠ ꯑꯃ ꯂꯩꯖꯅꯤꯀꯣ ꯑꯇꯩ ꯑꯇꯣꯞꯄ ꯁꯦꯛꯇꯔ ꯃꯥꯒꯤ ꯁꯦꯛꯇꯔꯗꯨꯒꯤ ꯃꯈꯥꯗ ꯆꯤꯡꯉꯤꯕ ꯀꯝꯄꯅꯤ ꯃꯌꯥꯝꯁꯤꯡꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯣꯏꯒꯤ ꯑꯣꯏꯕ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯁꯣꯔꯤ ꯃꯣꯏꯒꯤ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯁꯦꯛꯇꯔꯁꯤꯗ ꯌꯥꯎꯔꯤꯕ ꯀꯝꯄꯅꯤꯁꯤꯡꯁꯤ ꯑꯩꯈꯣꯏ ꯆꯥꯔꯠ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯇꯝꯗꯁꯨ ꯁꯦꯛꯇꯔ ꯋꯥꯏꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯃꯇꯝꯗ ꯗꯦꯟ ꯑꯩꯈꯣꯏ ꯄꯣꯔꯠꯐꯣꯂꯤꯑꯣ ꯗꯥꯏꯕꯔꯁꯤꯐꯤꯀꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯀꯣ ꯍꯥꯏꯗꯤ ꯅꯤꯐꯇꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯀꯩꯀꯩ ꯌꯥꯎꯒꯅꯤ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯅꯤꯐꯇꯤ ꯕꯦꯡ ꯍꯥꯏꯔꯤꯕꯁꯤꯗ ꯀꯩꯀꯩ ꯀꯝꯄꯅꯤ ꯌꯥꯎꯒꯅꯤ ꯍꯥꯏꯕ ꯀꯝꯄꯅꯤꯁꯤꯡꯗꯨꯒꯤ ꯑꯣꯏꯕ ꯂꯣꯏꯅꯃꯛ ꯑꯣꯚꯔꯑꯣꯜ ꯅꯪꯅ ꯆꯥꯔꯠ ꯌꯦꯡꯒꯦ ꯍꯥꯏꯇꯥꯔꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯚꯔꯑꯣꯜ ꯉꯁꯥꯏ ꯏꯟꯗꯦꯛꯁꯇꯣ ꯍꯥꯏꯗꯤ ꯅꯤꯐꯇꯤ ꯀꯣꯃꯣꯗꯤꯇꯤꯒꯤ ꯏꯟꯗꯦꯛꯁꯁꯤꯗ ꯃꯥꯒꯤ ꯆꯥꯔꯠꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯝꯄꯅꯤ ꯌꯥꯎꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯇꯝꯗ ꯍꯣꯝꯋꯥꯔꯛ ꯇꯧꯕ ꯃꯇꯝꯗ ꯁ꯭ꯋꯤꯡ ꯇ꯭ꯔꯦꯗꯤꯡꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯣꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁꯦꯛꯇꯔ ꯃꯌꯥꯝ ꯅꯤꯐꯇꯤ ꯏꯟꯐ꯭ꯔꯥ ꯅꯤꯐꯇꯤ IT ꯅꯤꯐꯇꯤ ꯃꯦꯇꯜꯁ ꯅꯤꯐꯇꯤ ꯃꯤꯗ ꯀꯦꯞ ꯅꯤꯐꯇꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯆꯥ ꯈꯥꯏꯅ ꯌꯥꯎꯖꯔꯝꯃꯅꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯋꯥꯆ ꯂꯤꯁ ꯁꯦꯝꯕꯩ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ ꯃꯣꯏ ꯃꯁꯥꯅ ꯑꯗꯨꯝ ꯍꯥꯞꯆꯔꯝꯃꯅꯤꯕ ꯁꯤꯁꯦ ꯌꯥꯔꯕ ꯁꯤ ꯀꯥꯏꯗ ꯐꯪꯉꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯐꯥꯏꯌꯔꯁꯀꯤ ꯇꯔꯃꯤꯅꯦꯜꯗ ꯐꯪꯉꯦꯕ ꯃꯌꯥꯝ ꯁꯤꯒꯤ ꯆꯦꯡꯁꯤꯀꯣ ꯐꯥꯏꯌꯔꯁꯀꯤ ꯇꯔꯃꯤꯅꯦꯜ ꯍꯥꯏꯁꯦ ꯃꯌꯥꯝ ꯍꯥꯟꯅ ꯐꯥꯏꯔꯁ ꯄꯥꯏꯕꯤꯕ ꯀꯥꯡꯕꯨꯈꯩꯗꯤ ꯑꯗꯨꯝ ꯈꯪꯉꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯡ ꯚ꯭ꯌꯨꯒꯤ ꯄ꯭ꯔꯣ ꯚꯔꯖꯟꯗ ꯌꯥꯎꯕ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯇꯧꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯆꯥꯔꯠꯇꯩ ꯑꯩꯈꯣꯏ ꯇ꯭ꯔꯦꯗ ꯂꯧꯕꯁꯦ ꯌꯥꯒꯟꯗꯦꯕ ꯑꯇꯣꯞꯄ ꯕ꯭ꯔꯣꯀꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯏꯀꯣ ꯑꯗꯨꯕꯨ ꯁꯤꯗꯒꯤꯗꯤ ꯕꯥꯏ ꯁꯦꯜ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯩ ꯁꯦꯜ ꯇꯧꯒꯦꯔꯥ ꯕꯥꯏ ꯇꯧꯒꯦꯔꯥ ꯑꯗꯨꯝ ꯌꯥꯕꯅꯤ ꯁꯤꯒ ꯑꯗꯨꯅ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯕꯣꯛꯁ ꯀꯩꯅꯣꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗ ꯑꯩꯅ ꯁꯤꯗ ꯕꯥꯏ ꯇꯧꯒꯦ ꯁꯦꯜ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯥꯔꯠꯇꯩꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯁꯤ ꯑꯩ ꯑꯃꯨꯛ ꯍꯥꯏꯠ ꯇꯧꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯈꯥꯗ ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯔꯠꯐꯣꯂꯤꯌꯣ ꯍꯣꯜꯗꯤꯡꯁꯇꯩ ꯀꯩꯗꯩ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯒꯅꯤ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯕ꯭ꯔꯣꯀꯔꯁꯦ ꯍꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯈꯪꯗꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯃꯈꯥꯗ ꯂꯤꯡ ꯑꯃ ꯄꯤꯖꯔꯝꯒꯦ ꯂꯤꯡꯇꯨꯗ ꯆꯪꯕꯤꯔꯛꯎ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯡꯕꯤꯕ ꯌꯥꯒꯅꯤ ꯑꯦꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯑꯩ ꯐꯣꯟ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯈꯥꯒꯤ ꯂꯤꯡꯇꯨꯗ ꯆꯪꯉꯒ ꯍꯥꯡꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯟꯕꯕꯨꯗꯤ ꯌꯥꯔꯦ ꯑꯗꯨꯕꯨ ꯑꯩ ꯕꯣꯅꯁ ꯄꯣꯏꯟꯠ ꯑꯝꯇ ꯍꯥꯞꯆꯔꯝꯒꯦ ꯉꯁꯥꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯇꯦꯞꯁ ꯃꯌꯥꯝ ꯍꯥꯡꯕꯁꯦ ꯑꯇꯣꯞꯄ ꯕ꯭ꯔꯥꯎꯖꯔ ꯑꯃ ꯇꯧꯔꯒꯁꯨ ꯍꯥꯡꯕ ꯌꯥꯏꯀꯣ ꯚꯤꯚꯥꯜꯗꯤ ꯀꯧꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯎꯖꯔ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯇꯧꯔꯒꯁꯨ ꯍꯥꯡꯕ ꯌꯥꯏ
ꯑꯗꯨꯒꯤꯗꯨꯃ ꯅꯣꯡꯃ ꯑꯩ ꯇꯥꯛꯆꯔꯛꯑꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗꯀꯣ ꯚꯤꯚꯥꯜꯗꯤ ꯇꯧꯔꯒ ꯗꯤꯐ꯭ꯔꯦꯟ ꯇꯦꯞ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯇꯦꯞꯁꯦ ꯀ꯭ꯂꯣꯟ ꯇꯧꯕ ꯈꯣꯠꯄ ꯍꯥꯏꯕ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯨ ネクストꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯡꯕꯁꯦ ꯃꯤꯅ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯍꯥꯏꯀꯣ ꯑꯗꯨꯅ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕꯥꯏ ꯅꯦꯛꯁ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯃꯇꯨꯡ ꯇꯥꯅ ꯁꯦꯝꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝ ꯇꯧꯕꯤꯔꯒꯀꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯕꯤꯔꯒ ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯗ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯛꯇ꯭ꯔꯒꯗꯤ ꯑꯩꯉꯣꯟꯗꯁꯨ ꯕꯤꯠ ꯈꯔ ꯍꯟꯕꯩ ꯇꯥꯏꯞꯇ ꯇꯧꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯦꯅꯤ ꯈꯪꯅꯤꯡꯕ ꯀꯃꯦꯟ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯪꯕꯤꯔꯛꯎ ꯑꯩ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯣꯏꯅ ꯄꯥꯖꯔꯤ ꯑꯗꯨꯝ ꯀꯃꯦꯟꯇ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯈꯪꯗ ꯈꯣꯠꯇꯕ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯑꯣꯜ